Ngashi Numidawairam Fongkiba Tuan Manipuri Sipong amasung Thokiba Taudo Wathok dagi Maruebi E Pausing Miamna Thamsari Handana Kangla Paudagi Lokosaraga Yam Laba Miamna Sarugyaduna People's Convention Pangtokri Ccpur da DC order ki mayok to Khutlai paibasing Yaona release akri Hawkiba Sahi English Anga Kungo Humdugi Me Humda Kuki narco theories na Lamdamasiki Yellomi Oriba Mitay Singi Matata Akan Malan sa Tarapadagi Mioikia Hatkiba Yungkia Tangoi Olan Kiba Masum Mioikia Mana Lanzena Duna Lepum Zapam Kangana Ladiba Taudo Siga Marina Miam Gueba Apun Pirep Amalona Bokomina Sindunanga Sikumalam Pakta Manipur People's Convention on 2 years of Manipur crisis Hainaming Tuanba Miamgi Mipam Amapangtokri Mipamaduda Maike Kiadiki Lak Yam Laba Miam Nasargaki Kokomina Laktuki Matungina Ngashi Ccpur Kaitil Yaona Karbargi Mapamsing Amasum Tuan Mapamsing the lady but Mui Kanglupsing no Migoeba Shinta left to Ngasigi Mipamadura Sarugaki Amaronda Indigenous Tribal Leaders Forum Sindhu Sampu District Headquarters to separate administration ki demanda Koki Tap Zagasinda total shutdown Loktuna release a key. Rally Eduga Mari Lena DC Makedi Atimba Katamlasu combat dress set park Khutlai Paiba cookies of theories Kimiokia Sarugaki and social media Taganaki. Delhi this cookies in a separate administration demand Mari Lena release a key. Kokomina Sinduna Ngasi Ayupung Taram Toimakhaidi Hokiba People's Convention to the Wangang Ladino Kokomigi convener Atauba Kuraizamna Ngasigi Mipamasina Hokiba Sahi English Singaniga Kungo Humdoidi Horakiba Iranga Siki Warusinama Purakna Bohonabada Asoba Mating Ama Oigado Ribani Hokiba April Gi Ahan Basayuli Hona Kokomina Laikai Satuna Tokliba Lalasi Kadaidi Horakibano Masigi Warusin Purakna Bakari Tauksiki Haina campaign Satarakiba Dungasigi People's Convention Sigamari Lanani Ngasigi Mipamasi Maruena Housing Toklibi Irangasi Lucian of India government ga Kari Karamba Matam the Wari Sagada Gamasum Kari Hagadagi having points in the Putona Yamna Maru ever Mipani Ngasigi Mipamasina Lauga do Riba Warepsing adu Pairaga India government ga Sapsana Technagani India government ga Sapsana Wari Saduna Madugi Kutam Sangdam Kaputokani Maduda India government Tabak to Ontok the Yarabadi Mashida Miam Susem Saduna Lebiu Kokomi Yoina Sumiam Galuna Asoba Kongzanga sanction lagani Ngasigi Mipamasina Icona sanction Gadoriba Kongzanga Dugi Mamaya Madi Soidana Purapangam lagani Khutlai Pira Kem Saduna Lehalibasing Law Talk Riba Power Equi Shanti Pangroi Maramaduna Miam Su Asiat Pirep Amagaloina Talk Libi Iranga Lucian of Sam Saduna Lebiwaki Mipamadu Loshilakpa Tuan Warep Casloki Warep Singaduri Mapuina Manipur Miam Talk Libi Iranga Tasing India government Tawoina Masum Atamna Tokwan Vani Haina Lohi Loina Manipur Miam Manipur Yellow Missingi right Septium Sum Dignity Matpani Haina Lohi Manipur Toklipu Wato Wasiki Lopum Topa Taudangsing Loki di Hibasi India government Masana Yana Pugadavani India ki Home Minister Amit Sana Manipur Toklibi Irangasi Mitemasum Kuki community and Hikimer Tokpa Isam Irang Amagum Hairibasi Yamniadi Miam Niadi, Toklibi Rangasi Haksina, Asengba Masa Adu, Miam the Losin do not Hamna India gi Misam Punamakta, Minam Bani Haina, Nasigi, Mipamnalawi. India gi proxy walo Siluamasum proxy forcing Sogot Palepkadavani. India government of foreign origin armed groups in Hividi, KNO, KNA, UPF, UKLF ka Haking Natraga Nakuin and a Sogot Kutalepkadavani. Manipur gi Miam, India government, National Highway sing the Ayat Apple Latana Satok Sintobi Hangadavani. Law to Gibam some anti-peace activity to repressing Matakta, legal action Lagadavani, Umangaxian Bamasum, opium, poppy Tava Tingadavani, Aran Masashin of documents in Sista Gadavani, National Register of Citizens Tabatonto, IDP sing Masaki Mayum the Akaknaba Matamaki Manungda, Hanjil Hanan of Tarang Togadavani, Makogi Pipam Tokpa, Comparison Pigadavani have war role Singauri Amarumdana. Police Armory digi Khutlai listing Taruka Kulak Hivigi Manunda Khutlai listing Manga Henry Cobatari. How keep a saying listening any Kungo home digi me a home digi home is the cookies of Homsum, Mite any Gimark the Toki of Kangloki Irangasi Manungsana, Tuan Police Armory digi Khutlai listing Taruka Kulak Hivigi Manunda, Khutlai listing Manga Hena, recover Taura and police ki source of Manhidi, Pao Shinamakatana Haidivana. How's it power Kongola Kiva, Khutlai listing Manga Sigi Manunda Karadi. Police Armory dagi Luttau Kibad Yaudaba, Manipur Police na Sejana the Bukulai Yauri, Mapung when say Sigi February Taragum Loida, State Asida, President Rulla Krabamatunda, Khutlai, Lissingamaga, Satreka Yankai Recover Toki,
वालिब खुलाइसिंग अदुसु अथुबद रिकवर तौनब होटनरि हाइरि ममांग सयिंग लिसिंग अनिगा कुनगा मरिगी सेप्टेम्बर फावबद सिक्युरिटी फोर्सना पुना खुलाई लिसिंग अनिगा सत्रुका मार्फुगा मथुइ रिकवर तौकिबदुगी मनुंगदा पुलिसना सिजनदब खुलाई क्या याउरि रिकवर तौकिब खुलाइसिंग अदुगी मरक्ता पुलिस आर्मरीदगी लाखिब खुलाई मसिंग लिसिंग अमगा सनी रोमतनि अदुबो फेब्रुवारी 10 स्टेट असिदा पीआर लाखरब मतुंग कंबाइन फोर्सना सिंग अमसुम तमगे माफम कयादगी नौना खुलाई लिसिंग अमगा सत्रेक यंखै रिकवर तौब ngamkhibani loinana haukiba tha ahum lomasigi manungda security force na miyamdagi namhaduna sel khaibaga mari lenana fogatkhiba miyoi masingna sanirom suredi maraksida combined force na ngarang imphal west ki lamsang police station ki manung sanba phayeng makhale kai sathakiba operation da improvised rocket ani amasum improvised motor pompi ani helmet ahum bulletproof plate nipan military khongrau taragani thoi furit taruk military t-shirt mapan military shoe taragamathoi military cap ahum jungle cap ama PLA gi official party flag mangayong ati pulong ka fort kredi amaram thawal district ki lilong police station ki manung sena leiba jama masjid ki area digi miyuema thangoiban area digi hura lakhiba maruti wagon r car amaga loina fari फारबा मियोदुगी ममिंगना सोंगथाम इबुंगो सै कुन कौहि इम्फाल वेस्ट की लमोय खोंनांग खोंदगी नाइरि अमरोमदना सै थरे खुंताकपदगी न फुरुप असि ताकपगी फिबम लाकलोय हाइनिंगाय लेति आरके मेकेन ngasi aikoina mayongnariba phibam asi adungagi sei tre khuntakpa adudagi hendoktuna furup asi takpagi phibam da lakloi hainingai leiti haina UNLF ki former chairman RK Sanayay manangasi athaubusingi liglam thibalup Maharashtra Memorial Narsinga Committee sei tre khuntakpa madi Maharashtra Gambir Singa masum athaubusingi ningsing lupna silaga Manipur thokliba lal asi sahi ani mapung pharakpaga mari leina langthabal gi Maharashtra Gambir Singa gi amanglen pangthokpa thoram amada phungtokri Mangna makhatana haikibada hauzik thoklibi irang asi sumnagi ningsingba khaknatana masida sieliba nungi wantu kamadi tungdo oirakpa yaba phibam sing naina basungani adungai awa lanmina Manipur khudum chalaba matung sei tre khuntaki maduda misimina amadi miyot minai kya thenaki adubo ngasi aikoina mayuk nariba phibam asidi adungai sei tre khuntakpadigi hendoktuna furup asi takpa yabagi phibam dalakli Manipur thugainabagi damak Myanmar ki changsilaki ba kuki kulai paibasingna handak sa tharakli ba thawong asigi marumda sauna laktuna ba mayawri loinana makhoi gi marumda anoba shakti kya amasu lai happy puna khangmina batai aikhoi da kanana mating pangli amadi kanana sponsor tawi happy puna mona khangna bo phamni kuki kulai paibasingi thawong asi isam samna lan tarak panati furup asigi mapangal matam pumbagi oina thodek lagi happy thawrang ama yawri Masipunamak thenagi hairabadi masoi tari bi yellow missing punsilaga apunbagi pangkal sagatbagi tangai phadaba sawngle karigumai khoina punsinduna Manipur gi damak leminaba ngamdrabadi aikhoi gi laibak aruba phibam amada laklui hainingai leite aki thauramadu saruk yakiba veteran politician ozoina hakibada Manipur gi irang asi center na transparency tawraga thokalabra haibagi singnaba leire India gi president Lok Sabha anirak address Tawa matamda sahi ani pharaba Manipur thuklibi irang asigi matana wapum amata pankidi mamang thakning thau masasingna phamunabadagi sai ani khuntak pathoktuna Manipur gi yellow missing khungul mutkibi yabagi phipam ama laikiba adu ngasi amuk hanna thukli masida lenga nasu mating thokna irang asu lusinna bo honabigi mami uti matam amada ipai pusingna lebaki damak thawai pamudana honakhiba dugumna ngasigi yellow mimirolna amatu oina punsilaga lamdam asid singnareglik bakhudemak thengnaminabagi matam adu laklaiki amaromdana Sikkim da athaubusingi mafamda haikaleka tambagi thorom pangthokri haukiba sai inglising aniga kungu humdagi me humdigi haurakhiba Manipur gi irang asina sai ani mapung pharakpaga mari lengna RP athawalena sinduna ngarang irang asida thawaina ponta pikraba athaubisingi mafamda haikaleka tambagi thorom amanga si Sikkim na pangthokri Official tour amagi damak Sikkim da hauzik lairiba party asigi national secretary Meso Thanawjam na sinduna satakhiba haikaleka tambagi thoram aduda RP athawalegi North East ki Sars Binod Nikhalje party asigi Sikkim state president Nam Gayal Bhutia amadi party asigi member kya saryaki thoram aduga mari lainana Meso Thanawjam na hakibada ngasigi numero si Manipur Black Day haina palan tawbi hai Manipur narol sangsilaga laisiliba miyoi kangluk kharana Manipur thugoina ba mangjongna plan tawduna honakhiba kya du numit asidagi horaga miyamda phongna lan taba horakhibani lal asida Manipur kaibi yaroi haina songthokhiba tungi yumbi oigedaba mahi tamduna leigedaba kya ngasidi thawaina ponta pikre
Punam asigi mafamda ngasi miyamna ikai khumnabu utuna haikal lekat tamduna pangthokliba thauram asida Manipur thugaiba pamliba mi khudima pomut muthatlaga Manipur bu nungsiba ama toina hingminaba khaktagi oiba Manipur amu oirakpa oiresanu haikenasu pausida makhatari amaromdana mai pakpigi phiral yungba yaroidaba lal amagidama aikhoi thabak tawroi amuko Manipur sahi sakyagi mamangdagi khunda minarakliba aikhoi masilgi marakta India lengangna Debis policy tawduna tokai tana silibis punamangna khangminaragadi Kanglup amagi matakta ngangnariba sainariba sida sizinariba wahibata singi phajadaba matang kya yauriba khara makai handagani mai pakpagi phiral yungmu yaroidaba lal natragana muknaba magidama aikhoi thabak tawroisi haiba wakhal su khanba hawrasi haina amukon thadorakpa sirolaman hairi Sirolasina makhatana hairibana Manipur bu tribal singi list sannanaba Manipur government da recommendation ama thanabigi pirakhiba directive adugi mayokta English nganiga kungo humdagi mehumda Ccpur da asumna sinduna sakhiba protest rally adugi marumda kuki jau singi organization singna hidden agenda ama yauna mitei singi mathta landana bamadi makhoigi separate administration tanabigi demand tawba oiramle habisi yamna mayek singli Achumna sinduna Ccpur Ccpur rally edu kuki jau singna Manipur lengakti separation tanbigi ahoba numini haina lawri kuki jau singna English nganiga kungo humdagi me humda achumna sinduna Ccpur rally edu gi maram amadi objective adu pomon onthoklaga makhoigi separate administration ki demand tawbada khudong sanabigi rally ama oina numit adu onthokibani rally edu da automatic rifle pipe kuki jau terrorist mayam ama yakhi hairiba numit adu India ki vice president Manipur lakhiba numine masida hangningai oiribadi numit adu rally ama singi mafam khada satnabigi permission adu Manipur lengana maru oina mari lenaba DC na matau kramna piram libano hairi amaromdana Myanmar ki sangsilakpa sin kuki narco terrorist maram da halandriba fawba irang luisinanaba pambai leiti tombi Myanmar ki ain kaina sangsilakhiba sin kuki narco terrorist ngasi masa masagi maram da deport tawkhiba natana sahi ani pharaglaba irang asi luisinanaba gi atopa pambai leiti haina siba sena Manipur ki president Moirangthem tombi na phongdokri Haukiba sahi English nganiga kungo humdagi me humdagi horakiba sahi ani pharaglaba irang asina maram oiraga thawaina ponta pikraba athaubi singi mafamda ikai khumnab utpagi thorum ga mari lenana em tombina ngasi babupura da leiba ma ki office ta pangtokiba pawgi mifam amada wapam asi phongdokladuna makhatana haikibada ngasi asi pukning nungsiba madi pendabana pik thalabana min amani Myanmar ki sangsilakpa sin kuki narco terrorist na Manipur thugaiduna kuki khaktagi oiba tongan state ama semnaba maru hunkibadu ngasidi amasum India ki state ama oiriba Manipur mase tana thugairaga makhoigi homeland ama semgani haiba demand mara leijataba mitei kya mihathina hathiba yum kya tangoi tana maina tumna thadokhiba mioi kya ama phaduna pukhraga ngasi phawba thiba khangduna leiriba Zakurador massacre da pikliba angang ahum amasum nupi ahum yauna mioi taruk tamthina mihata khalaga hondok thokhraba phawba the government of India na tumina yengduna leiriba sikleba thibani matam khragi mamang thokiba Pahalgam terror attack ta terrorist na mioi kunga taruk mihathina hathiba duda nupi angang singde soklamdana hingna thadoklamki adubo Zakurador massacre da di kuki khulai paibasingna makhut chalaba matungna mioi taruk adu tamthina halaga hondoklamani asumna kuki khulai paibasingna nupi angang phawba lemna tharaktaraba phawba India lengangna makoibu terrorist ni hana lakhokbugi muhutta tumina laisiliba sigi marumna kari aronma agenda leibigi haibisi hangnaningai oiba uhangamani Government of India na Manipur ki miyam asi second class citizen amagum divide and rule tawbugi mawong asi khudakta lepkadabani lal asi lusinsi hairabadi Government of India na asum oran thidoktuna Myanmar ki sangsilakli illegal immigrants ngmadi khulai paiba Myanmar lalhaubu sing asi makhoi gi maramda deport tawbugi tangai fadab lei haki makasa tharak poina masum lusilak poina kangla pawrigi topa pawmana adar masum pan card na citizenship oi haibigi proof oi bi haroi North East Yaona Lebas ki mapum kya da illegal immigrants sing leptana sangsilakpa sina maram oiraga central government hana di Aadhaar card amasum pan card na Lebas ki citizen amadi amani haina saktak pu yarambadu makhatana satnaroi madugi muhutta birth certificate domicile amasum Indian passport oiragani haina central government ki paw manari pawsna makhatana haibana Lebas da ayaman Aadhaar card amasum pan card asi identification document oina ayaman sijanai adubo anauba 60 masigi makhada Aadhaar amasum pan card na Lebasida leiba mioi amadi mioi amani haibadugi praman oibi yararoi Aadhaar asi mioi du kadaida lei haiba khangnabigi damakthani amasum
citizenship card amadi nathi pan card asina tax ka mari leinaba singini card asi foreigner sing di issue tawsi central government gi anoba satna kanglon asi maru oina leibak asi the illegal immigrant sing sangsilakpa yauna police nataba government gi investigation miyoi sing adu sapsana indian citizen la haibadu khangnabagi damak ta lokhalapani khongthang asiga mari lena leiba asida leiriba government department sing amasum police station singna aadhar card amasum pan card asi citizens proof oiba yadana ba khankhri home ministry amasum atai authority sing dasu wafam asing ngakna satnaba khankhri karigumba official sing gi marakta wafam asing ngakna sataba tarabadi disciplinary action lokhalagani Domesal birth certificate asidi administration amasum municipality ni issue tawba card ama oiba duga Indian transport asisu miyoi dugi background sing amasum nationality sing adusu mari leinaba authority sing ningthina check tawraga piba oibana document ani citizenship proof tawbagi document oin sijananabagi ayabadu pikibani hairiba document sing asida voter card amadi ration card na singba sing support document oina claim tawye adubo voter card amasum ration card ani asisu citizenship ki proof certificate amadi oibiyaroi another rule lesson leba asida leriba tungan miyoi kanglup singda sauna setting piragani maru oina government job natragana government na piriba kutung saba sing apply tawba Indian passport ki damak police verification nongmai license tenants verifications international scholarship natragana leba asigi wangmada mai masing tamnaba mairoi sing apply tawbana singba hairiba document sing sina leba asigi citizenship amani haibadu proof oigadamni kariguma document ani asi yaudaba tarabadi application adu reject tawbu yauna police verification clear tawbu yararoi government scheme sing amasum passport procession sing badasu matam thintabadana tana legal action mayunagani hairena su pawsida makhatana phongdorakli ado tentana sumna myam thamjaramgi haujukuni ti myam paws matang salu sinjarage amasum makhataba no update myam punanga minasi